बिस्मिल्लाहिर्रहमानिर्रहीम वयसअलूनका अन्निर्रूह कुलिर्रूह मिन अम्रि रब्बी वमा ऊतीतुम मिनल इल्मि इल्ला कलीला। अल्लाह सदक़ल्लाहुल अज़ीम। नुसिरबा इस्लामिक भाई फॉलोअर्सिंग ममांगदैना बयान तौजख्रे जुल्करनैन अमसुंग असहाबे कहफ की मतांगदा मदीनागे वाला यहूदी सिंह अदुगी मियोई खरागे मनुंगदगी मियोई खरा अमना लागे नबी सल्लल्लाहु अलैहि वसल्लम के मनाक्ता लाअगा हंगी करे आइना वहंग अहुम हंगी वहंग अहुम मदु अहानबदा जुल्करनैन की मतांगदा हंगी अनीसुबदा असहाबे कहफ की मतांगदा हंगी अहुम सुबदा रूह हाइबगी मतांगदा हंगी रूह हाइबदी करीनो थवाय अदुबु कौवे अहानब वहंग जुल्करनैन की मतांगदा सोइन बयान अपलोड तौजख्रबनि मैम ताबियु इंशाअल्लाह। अदुगा अनीसुबदा असहाबे कहफ मोई मियोई तरेचिंग चही चहुंगा मपन अल्लाहना तुम्हल्लुर मतुंगदा अमक्का हिंगनबा ईमान बु कन्निंगाईदमक थदोक्लगा लाक्पा मियोई चही चहुंगा मपन तुम्हल्लबगी मतुंगदा अल्लाहना अमक्का हिंगनबसिंग अदुगी मतांगदा सोइन बयान अपलोड तौजख्रबनि इंशाअल्लाह। मदुसु आइना सिदा लिंक पीजरके चंगजल्लगा ताबियु भाब तानगेदमक्ता लेरसि खंगलसि हौजिक अहुम सुबा क्वेश्चन अल्लाह के नबीदा हंगिबा अदुगी मतांगदा हज़रत अब्दुल्लाह बिन मसऊद रज़ियल्लाहु ताला अन्हु रिवायत तो बिरी नोंगमा अल्लाह के नबी सल्लल्लाहु अलैहि वसल्लम मदीना के मैकेदा चत्प मतमदा यहूदी की मियोई खराना अल्लाह के नबीदा वहंग हंगरमे अहुम मदुदा रूह असिगी मतांगदा हंगो मतमदा अल्लाह के नबीना तुमिना लेरमी करिगिदमक्ता लेरमे है मतमदा अल्लाह के नबीना वही लाक्पा गायरमेबा वही लाक्पा गायरे अल्लाह के नबीना दुगा वही लाक्बगी मतुंगदा अल्लाह के नबीना मागी वही लाक्पा मतमदा मागी सक्तम ओंग मतौदु ओलमी मदु लोयरबगी मतुंगदा वही लाइबा अदु लोयरबगी मतुंगदा अल्लाह के नबीना हायरमी अदुगा कुरान अल्लाहना थरकलमी मदुबुनी अल्लाहना हायरसि करी वयसअलूनका अन्निर्रूह हे नबी नहांगोंदा रूह थवाय चिगी मतांगदा हंगिबा अदु कुल मोहम्मद नंग हायो रूह थवाय हबचे मिन अम्रि रब्बी मपुगी हुकुमनी हाबिदि मपुगी मैकैदगी अल्लाह तालागी मैकैदगी हुकुम ममनेबा रूह थवाय हायबचे वमा उतीतुम मिन इल्मि इल्ला कलीला नखोई इल्मचिंग माही असिगी मंगदे खजी खक्ता अल्लाहना पीबनेबा हाबिदि थवाय असिगी मतांगदा हंगो मतमदा अल्लाह तबारक तालाना मसिबु लोचल्लग मखफी थम्मी अदुगा मखा ताबा कुरानदा हाइदे थवाय हाइबसी सुमना खक्तंग अल्लाहगी हुकुमनी हाइबा असि खक्तंग हाइरमी मरम करिगिदमक्तनो हाइबा मतमदा थवाय हाइबा असिगी मतांगदा खंगबा मतमदा इंसान मिउबना खंगबा मतमदा वागदबा अमसुंग खंगबा ngमोय मरमदि अल्लाहना खंगबा ngमबगी शक्ति दु खक्तंगनेबा मिउबा इखोयदा पीरिबा असि अदुना थवाय हाइबा असिगी मतांगदा खंगबा ngमबगी शक्ति दु इखोयदा पीदबना मरम वरगा अल्लाहना नबी फो खंगनदे अदुगा इखोयदसु अल्लाहना खंगनदबनेबा अदुना मखा ताबा तफसीर हाइदबनेबा मरमदि मसिगी खंगबगी मतमदा नखोयना खंगबा मतमदा वखलदुना लांबा फंगोयदबा अमसुंग इखोयना एक्सेप्टेबल ओइरोदबा मरम ओइबना अल्लाहना खंगनदबनेबा अदुगा थवाय हाबसी करिनो अमसुंग करमना अल्लाहना हापनो हाइबा अदुगी मतांगदसु अमका सूरतुल हजरदा अमका अल्लाहना हाइबिरि करे हैना हजरत आदम अलैहिस्सलाम से अल्लाहना फजन सेमबगी मतुंगदा अल्लाह तालाना थवाय असि रूह असि महाक ओंदा हापचनबनेबा अदुगा फरिस्तादा हुकुम तवी हे फरिस्ता नकोई महाक ओंदा थवाय हापलबगी मतुंगदा नकोई महाक ओंदा सेदा तागदबनी हाइना हाइबदी इंसान मियोबा इखोइसि थवाय मियोइबा बॉडी असिगी मनुंग असिदा थवाय से हापचल्लबा मतमदा इखोई लेंबा ओटपा हरकत तौबा ngambani थवाय असि याउद्रबा मतमदा हक्सांग असि करिगुम्बा अमफो येंबा लेंबा ओटपा अमफो ngamdabida तारगा अदुमक लैबनेबा थवाय से अदुदा उलमाई किराम अमसुंग हदीस पाकतगी वफम खरा खजिक फंगबा ngami मदुसिंग अदु अइना मयामगे ममांगदा थमजगे इंशाअल्लाह मसे इखोई खंगबा मतमदा तंगाई फदबा खंगदबा यादरबा वफमसिंगने इखोई बयान ताबा चंगबिरे पुंग खुदिंगमंगना वफम असी इखोई तामिनसे अदुगा चैनल से सब्सक्राइब तबिरगा थंबियो असुगुमलबा इस्लामिक स्टोरी बयान कयासुंग थागलक मतमदा इखोई पुन्ना तामिनबा अमसुंग खंगमिनबा ngamningaidamukta थवाय हाइबसे इंसान मियोइबा इखोयदा याउरबनी मियोइबा नत्तना अल्लाहना सेमिबा थवाय पान पोलम खुदिंगमक अमसुंग थवाय पानदबा खुदिंगमक्तुसु याउइ हाइना हाइबिरि थवाय हाइबसे खासकर ओइना थवाय पानबा जीवा खुदिंगमक असिगी मियोइबदसु सा संदसु अल्लाहना थवाय हापि थवाय अदु याउबा अदुबा थवाय दुबनी रूह हाइरिबा असि
ꯊꯋꯥꯏ ꯑꯗꯨ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏꯕ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯁꯥ ꯁꯟ ꯈꯨꯗꯤꯡꯃꯛꯁꯨ ꯂꯦꯡꯕ ꯑꯣꯠꯄ ꯂꯣꯏꯅꯃꯛ ꯉꯝꯃꯤꯕꯅꯦꯕ ꯉꯁꯥꯏꯒꯤ ꯎꯄꯥꯝꯕꯤ ꯑꯗꯨꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯍꯧꯒꯠꯂꯤꯕ ꯑꯁꯤꯁꯨ ꯑꯜꯂꯥꯍꯅ ꯊꯋꯥꯏ ꯍꯥꯞꯄꯅꯦꯕ ꯃꯍꯥꯛ ꯑꯗꯨꯁꯨ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯦꯕ ꯃꯍꯥꯛꯁꯨ ꯍꯧꯒꯠꯄ ꯉꯝꯃꯤꯗꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯒ ꯃꯈꯣꯏꯒꯤ ꯊꯋꯥꯏꯒ ꯃꯥꯟꯅꯗꯦ ꯃꯈꯣꯏꯗꯤ ꯁꯤꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯊꯋꯥꯏꯗꯨ ꯑꯜꯂꯥꯍ ꯈꯛꯇꯅ ꯈꯪꯉꯤ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯗꯤ ꯑꯜꯂꯥꯍꯅ ꯍꯤꯁꯥꯕ ꯑꯃꯁꯨꯡ ꯀꯤताब ꯂꯧꯗꯦꯕ ꯂꯦꯀꯤꯟ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤꯗꯤ ꯁꯤꯔꯕꯒꯤ ꯃꯇꯨꯡꯗ ꯑꯜꯂꯥꯍꯅ ꯍꯤꯁꯥꯕ ꯀꯤताब ꯂꯧꯅꯤꯡꯉꯥꯏꯗꯃꯛꯇ ꯂꯦꯀꯤन ꯁꯤꯕ ꯃꯇꯝꯗ ꯏꯟꯁꯥꯟ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯤꯕ ꯃꯇꯝꯗ ꯊꯋꯥꯏꯗꯨꯗꯤ ꯁꯤꯕ ꯅꯠꯇꯦ ꯍꯛꯆꯥꯡ ꯑꯁꯤꯗ ꯊꯋꯥꯏꯗꯨ ꯌꯥꯎꯕꯒꯤꯗꯃꯛꯇ haqsang adu body aduna lengba otpa ngambagi wani lekin Allah na magi matamdu loire haiba matamda thawai du haqsang de lawthoe lawthok matamda haqsang adu otpa ngamdre aduga thawai du di sibnate body du neba siri poch thawai du di adumuk leibani aduga ikoina ngasi matam chupada haqsang ge part khuding mak asina guna taw matamda thawai su adumuk khangeba thawai su adumuk yaweba ꯑꯩꯈꯣꯏꯅ ꯈꯪꯒꯗꯕ ꯑꯃꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯛꯆꯥꯡ ꯑꯁꯤꯗ ꯊꯋꯥꯏ ꯑꯁꯤꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣꯏꯗ ꯍꯥꯏꯔꯤꯕꯅꯤ ꯑꯩꯅ ꯒꯨꯅꯥ ꯑꯃ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕ ꯒꯨꯅꯥ ꯑꯃꯁꯨꯡ ꯊꯕꯛ ꯑꯁꯦ ꯇꯧꯒꯅꯨ ꯅꯪꯅ ꯒꯨꯅꯥ ꯇꯧꯕ ꯑꯃꯁꯨꯡ ꯅꯪꯅ ꯑꯜꯂꯥꯍꯅ ꯍꯥꯏꯕ ꯏꯟꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯕꯨꯁꯨ ꯅꯪꯒꯤ ꯃꯔꯝꯗꯒꯤ ꯋꯥꯍꯟꯒꯗꯧꯕꯅꯤ ꯍꯥꯏꯅ ꯊꯋꯥꯏ ꯑꯁꯤꯅ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯏꯁꯂꯥꯃꯤꯛ ꯚꯥꯏꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯟꯁꯥꯟ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯥꯔꯤꯕ ꯊꯛꯏꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠꯀꯤ ꯃꯅꯨꯡ ꯑꯁꯤꯒꯤ ꯕꯣꯗꯤ ꯑꯩꯅ ꯌꯦꯡꯕꯗ ꯎꯔꯤꯕ ꯕꯣꯗꯤ ꯑꯁꯤꯒꯤ ꯃꯄꯥꯡꯒꯜ ꯐꯅꯤꯡꯉꯥꯏꯗꯃꯛꯇ ꯁꯦꯝꯕꯅꯤ ꯆꯥꯕꯅꯤ ꯇꯥꯟꯕꯅꯤ ꯂꯦꯀꯤꯟ ꯑꯁꯦꯡꯕ ꯑꯩꯅ ꯁꯦꯝꯒꯠꯀꯗꯕ ꯑꯃꯁꯨꯡ ꯃꯄꯥꯡꯒꯜ ꯀꯜꯍꯟꯒꯗꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯊꯋꯥꯏ ꯑꯁꯤꯅꯦꯕ ꯊꯋꯥꯏ ꯑꯁꯤꯗꯅꯤ ꯑꯜꯂꯥꯍꯅ ꯍꯤꯁꯥꯕ ꯀꯤताब ꯂꯧꯔꯒ ꯍꯛꯆꯥꯡ ꯑꯁꯤꯗꯒꯤ ꯃꯦꯟ ꯔꯤꯖꯟ ꯑꯣꯏꯒꯗꯧꯕꯁꯤ ꯑꯗꯨꯅ ꯍꯛꯆꯥꯡꯁꯦ ꯍꯦꯛ ꯊꯋꯥꯏ ꯂꯧꯊꯣꯛꯈꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏꯗꯨꯗ ꯑꯜꯂꯥꯍꯅ ꯍꯤꯁꯥꯕ ꯀꯤताब ꯍꯪꯒꯗꯧꯕꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕ ꯑꯃꯅ ꯑꯩꯒꯤ ꯑꯃꯜꯏꯕꯥꯗꯠ ꯈꯨꯗꯤꯡꯃꯛ ꯇꯧꯔꯒ ꯑꯩꯒꯤ ꯊꯋꯥꯏ ꯑꯃꯁꯨꯡ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯊꯋꯥꯏ ꯔꯨꯍ ꯑꯁꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯍꯟꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯋꯥꯏ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯝꯗ ꯑꯩꯁꯤ ꯀꯔꯝꯅ ꯑꯜꯂꯥꯍꯅ ꯍꯤꯁꯥꯕ ꯀꯤताब ꯂꯧꯕꯅꯣ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯑꯁꯤ ꯀꯕꯔꯗ ꯀꯔꯝꯅ ꯊꯋꯥꯏꯁꯦ ꯑꯃꯛꯀ ꯀꯕꯔꯗ ꯍꯥꯞꯆꯤꯜꯂꯒ ꯑꯩꯒꯤ ꯕꯣꯗꯤ ꯐꯨꯝꯃꯝꯃꯤꯕ ꯕꯣꯗꯤ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯍꯥꯞꯆꯤꯜꯂꯒ ꯑꯜꯂꯥꯍꯅ ꯍꯤꯁꯥꯕ ꯀꯤताब ꯂꯧꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯒꯤ ꯀꯣꯏꯁꯟ ꯑꯗꯨꯅꯦꯕ ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯂꯧꯊꯣꯛꯑꯕꯒꯤ ꯃꯇꯨꯡꯗ ꯑꯩ ꯑꯁꯤꯅ ꯀꯕꯔꯗ ꯐꯨꯝꯗ꯭ꯔꯤꯉꯩꯒꯤ ꯃꯔꯛ ꯑꯁꯤꯗ ꯊꯋꯥꯏ ꯑꯁꯤꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏꯕ ꯃꯤꯑꯣꯏꯁꯤꯡ ꯃꯆꯤꯟ ꯃꯅꯥꯎ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯅ ꯀꯞꯄꯤꯕ ꯂꯥꯎꯔꯤꯕ ꯑꯃꯁꯨꯡ ꯇꯧꯔꯤꯕ ꯁꯣꯜꯂꯤꯕ ꯈꯨꯗꯤꯡꯃꯛ ꯌꯥꯍꯥꯇꯛꯀꯤ ꯀꯕꯔꯗ ꯄꯨꯔꯤꯕ ꯑꯗꯨ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯊꯋꯥꯏ ꯑꯗꯨꯅ ꯂꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯔꯝꯗꯤ ꯊꯋꯥꯏ ꯑꯗꯨ ꯐꯔꯤꯁꯇꯥꯅ ꯁꯦꯟꯅꯔꯒ ꯊꯝꯃꯤꯕꯅꯤ ꯃꯍꯥꯛ ꯑꯗꯨꯅ ꯂꯣꯏꯅ ꯌꯦꯡꯕ ꯑꯃꯁꯨꯡ ꯎꯕ ꯐꯪꯉꯤ ꯑꯩꯈꯣꯏꯅ ꯎꯗꯕꯒꯤ ꯋꯥꯅꯦꯕ ꯂꯦꯀꯤꯟ ꯑꯩꯈꯣꯏꯅ ꯀꯕꯔꯒꯤ ꯃꯥꯏꯀꯩꯗ ꯑꯁꯤꯕ ꯖꯃꯤꯟꯒꯤ ꯑꯉꯥꯟꯕꯒꯤ ꯃꯊꯛꯇ ꯆꯠꯂꯝꯃꯤꯕ ꯑꯁꯤꯕ ꯕꯣꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯑꯃꯝꯕꯒꯤ ꯃꯥꯏꯀꯩ ꯑꯃꯗ ꯑꯩꯈꯣꯏ ꯄꯨꯔꯒ ꯃꯐꯝ ꯑꯗꯨꯗ ꯊꯝꯃꯗꯕꯅꯤ ꯂꯩꯕꯥꯛꯀꯤ ꯃꯊꯛꯇ ꯆꯠꯂꯝꯕ ꯑꯩꯈꯣꯏ ꯑꯁꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯆꯠꯂꯒ ꯃꯐꯝ ꯑꯗꯨꯗ ꯊꯝꯃꯝꯃꯗꯕꯅꯦꯕ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯤ ꯃꯇꯥ ꯂꯣꯏꯅ ꯂꯩꯅꯔꯝꯕ ꯑꯗꯣ ꯍꯦꯛ ꯊꯋꯥꯏ ꯑꯁꯤ ꯍꯛꯆꯥꯡꯗꯒꯤ ꯂꯧꯊꯣꯛꯈꯤꯕ ꯃꯇꯝꯗ ꯃꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯠꯂꯕꯅꯦꯕ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯔꯤ ꯊꯋꯥꯏ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯀꯛꯊꯠꯅꯔꯦ ꯑꯩꯒꯤ ꯏꯆꯥ ꯏꯆꯦ ꯏꯆꯜ ꯂꯣꯏꯅꯃꯛꯀꯤ ꯏꯃꯥ ꯏꯄꯥꯒꯤ ꯃꯔꯤ ꯑꯩꯒꯤ ꯊꯋꯥꯏꯁꯤꯅ ꯍꯦꯛ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯂꯣꯏꯅꯃꯛ ꯊꯗꯠꯄ ꯑꯗꯨꯒꯨꯝꯂꯕ ꯃꯋꯣꯠ ꯑꯗꯨꯕꯨꯅꯤ ꯊꯋꯥꯏ ꯍꯥꯏꯁꯤ ꯃꯋꯣꯠꯇꯨ ꯂꯥꯛꯄ ꯃꯇꯝꯗꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯁꯤ ꯊꯣꯛꯀꯗꯧꯕ ꯑꯁꯤ ꯕꯔꯍꯥꯟ ꯑꯩ ꯑꯁꯤ ꯁꯤꯔꯕ ꯃꯇꯝꯗ ꯑꯩ ꯑꯁꯤ ꯀꯕꯔꯒꯤ ꯃꯅꯥꯛꯇ ꯄꯨꯕ ꯃꯇꯝꯗ ꯀꯕꯔꯗ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅꯗꯤ ꯊꯨꯅ ꯆꯠꯄ ꯃꯥꯟꯕꯒꯤ ꯋꯥꯅꯤ ꯂꯦꯀꯤꯟ ꯊꯋꯥꯏ ꯑꯗꯨꯅꯗꯤ ꯊꯥꯡꯉꯤꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯏꯃꯩ ꯃꯉꯣꯟꯗꯗꯤ ꯑꯋꯥꯕ ꯑꯃꯁꯨꯡ ꯑꯔꯨꯝꯕ ꯑꯃꯅꯤ ꯃꯔꯝꯗꯤ ꯑꯩꯁꯤ ꯀꯕꯔꯗ ꯊꯥꯡꯗꯈꯤꯕ ꯇꯥꯔꯒꯗꯤ ꯂꯣꯏꯔꯦꯀꯣ ꯑꯩꯒꯤ ꯃꯇꯝꯁꯤ ꯍꯥꯏꯕꯗꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯃꯁꯨꯡ ꯊꯋꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯦꯕ ꯃꯍꯥꯛꯇꯤ ꯎꯔꯤꯕꯅꯦꯕ ꯀꯕꯔꯗ ꯑꯩꯈꯣꯏ ꯊꯥꯡꯊꯔꯝꯃꯦ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯤ ꯎꯜꯃꯥꯏ ꯀꯤꯔꯥꯝꯁꯤꯡꯅ ꯂꯥꯏꯔꯤꯛꯇ ꯍꯥꯏꯕꯗꯤ ꯍꯛꯆꯥꯡꯒꯤ ꯕꯣꯗꯤ ꯑꯁꯤ ꯀꯕꯔꯒꯤ ꯃꯅꯨꯡꯗ ꯊꯥꯡꯊꯔꯦ ꯊꯥꯡꯊꯔꯕꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯊꯋꯥꯏ ꯑꯁꯤꯁꯨ ꯑꯩꯒꯤ ꯕꯣꯗꯤ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯍꯥꯞꯆꯜꯂꯤ ꯑꯗꯨꯒ ꯑꯜꯂꯥꯍꯅ ꯁꯋꯥꯜ ꯑꯃꯁꯨꯡ ꯖꯋꯥꯕ ꯍꯪꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤꯑꯕ ꯍꯥꯏꯕꯗꯤ ꯀꯕꯔꯒꯤ ꯃꯅꯨꯡꯗ ꯑꯩꯁꯤꯅ ꯊꯋꯥꯏ ꯑꯁꯤ ꯂꯧꯊꯣꯛꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯖꯟꯅꯠ ꯑꯃꯁꯨꯡ ꯖꯍꯅꯝꯒꯤ ꯐꯦꯁꯂꯥ ꯇꯥꯕ ꯍꯪꯒꯗꯕ ꯑꯦꯞꯁꯤꯡ ꯑꯁꯤꯗꯤ ꯀꯌꯥꯃꯠꯀꯤ ꯃꯇꯨꯡꯗ ꯑꯣꯏꯒꯗꯕꯅꯦꯕ ꯀꯌꯥꯃꯠ ꯑꯣꯏꯗ꯭ꯔꯤꯉꯩꯒꯤ ꯃꯔꯛ ꯑꯁꯤꯕꯨ ꯑꯂꯝꯦ ꯕꯔꯖꯈ ꯀꯧꯏ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯑꯂꯝꯦ ꯕꯔꯖꯈꯇ ꯂꯩ ꯀꯔꯝꯕ ꯃꯐꯝꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯜꯂꯥꯍ ꯈꯛꯇꯅ ꯈꯪꯉꯤ ꯃꯔꯝꯒꯤ ꯃꯇꯥꯡꯗ ꯑꯜꯂꯥꯍꯅ ꯀꯨꯔꯥꯟꯗ ꯑꯃꯁꯨꯡ ꯍꯗꯤꯁꯇ ꯍꯥꯏꯕꯤꯔꯝꯕ ꯌꯥꯎꯗꯦ ꯂꯦꯀꯤꯟ ꯏꯇꯅ ꯑꯩꯈꯣꯏꯅ ꯊꯤꯖꯤꯟꯕ ꯑꯃꯁꯨꯡ ꯍꯨꯝꯖꯤꯟꯕ ꯃꯇꯝꯗ ꯁꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ
ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯁꯤꯔꯕꯒꯤ ꯃꯇꯨꯡꯗ ꯀꯕꯔꯗ ꯐꯨꯝꯃꯝꯃꯦ ꯐꯨꯝꯃꯕ ꯃꯇꯨꯡꯗ ꯑꯥꯂꯝꯃꯦ ꯕꯔꯖꯛ ꯍꯥꯏꯕꯗꯤ ꯍꯌꯦꯡ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯇ ꯍꯤꯁꯥꯕ ꯀꯤꯇꯥꯕ ꯂꯧꯔꯕ ꯃꯇꯨꯡꯗ ꯖꯟꯅꯠ ꯑꯃꯁꯨꯡ ꯖꯍꯟꯅꯝ ꯄꯤꯗ꯭ꯔꯤꯉꯩꯒꯤ ꯃꯔꯛ ꯑꯃꯁꯨꯡ ꯑꯩ ꯁꯤꯕ ꯍꯧꯕꯗꯒꯤ ꯃꯔꯛ ꯑꯁꯤꯕꯨ ꯑꯥꯂꯝꯃꯦ ꯕꯔꯖꯛ ꯀꯧꯋꯦꯕ ꯃꯁꯤꯒꯤ ꯑꯥꯂꯝꯃꯦ ꯕꯔꯖꯛ ꯍꯥꯏꯕꯁꯤ ꯀꯕꯔꯒꯤ ꯃꯅꯨꯡꯗ ꯑꯣꯏꯕ ꯌꯥꯏ ꯖꯍꯦ ꯑꯁꯃꯥꯟꯗ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯃꯐꯝ ꯑꯃꯗ ꯑꯣꯏꯕ ꯌꯥꯏ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯕꯣꯗꯤꯁꯤ ꯐꯨꯝꯃꯝꯃꯦ ꯐꯨꯝꯃꯝꯃꯕꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯂꯣꯏ ꯆꯠꯈ꯭ꯔꯒꯅꯤ ꯑꯗꯨꯒꯤ ꯐꯥꯎꯕ ꯊꯋꯥꯏ ꯑꯗꯨꯅ ꯎꯕ ꯐꯪꯉꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯑꯩꯒꯤ ꯕꯣꯗꯤꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯐꯔꯤꯁꯇꯥꯁꯤꯡ ꯑꯗꯨꯅ ꯁꯋꯥꯜ ꯑꯃꯁꯨꯡ ꯖꯋꯥꯕ ꯍꯪꯉꯤ ꯑꯐꯕ ꯑꯣꯏꯔꯦ ꯃꯍꯥꯛ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯐꯠꯇꯕ ꯑꯣꯏꯔꯦ ꯃꯍꯥꯛ ꯑꯗꯨ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯉꯛꯇ ꯑꯣꯏꯒꯅꯦꯕ ꯑꯗꯨꯅ ꯊꯋꯥꯏ ꯍꯥꯏꯕꯁꯤ ꯀꯕꯔꯒꯤ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯃꯐꯝ ꯑꯗꯨꯗ ꯕꯣꯗꯤ ꯑꯗꯨꯗ ꯌꯥꯎꯔꯒ ꯑꯐꯕ ꯑꯣꯏꯔꯦ ꯑꯜꯂꯥꯍ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯐꯠꯇꯕ ꯑꯣꯏꯔꯦ ꯑꯖꯥꯕ ꯄꯤꯒꯅꯦꯕ ꯃꯈꯟ ꯃꯈꯟꯒꯤ ꯀꯕꯔꯒꯤ ꯃꯅꯨꯡꯗ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯦꯕ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯕꯤꯔꯤ ꯀꯔꯤꯒꯨꯝꯕ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯑꯩꯈꯣꯏꯅ ꯀꯕꯔꯗ ꯖꯤꯌꯥꯔ ꯇꯧꯕ ꯆꯠꯄ ꯃꯇꯝꯗ ꯑꯁꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯤꯈꯤꯕ ꯐꯨꯝꯈꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯃꯇꯝꯗ ꯀꯕꯔꯗ ꯖꯤꯌꯥꯔ ꯇꯧꯕ ꯃꯇꯝꯗ ꯊꯋꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯑꯜꯂꯥꯍꯅ ꯎꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯎꯍꯟꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯄꯤꯔꯝꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏ ꯎꯏ ꯍꯥꯏꯅ ꯇꯥꯛꯄꯤꯔꯤꯑꯕ ꯂꯦꯀꯤꯟ ꯑꯜꯂꯥꯍꯅ ꯎꯍꯟꯕꯔꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯎꯍꯟꯗꯦ ꯂꯦꯀꯤꯟ ꯎꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯎꯍꯜꯂꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤꯑꯕ ꯂꯦꯀꯤꯟ ꯍꯛꯆꯥꯡꯒꯤ ꯕꯣꯗꯤ ꯑꯁꯤ ꯁꯤꯈ꯭ꯔꯕꯅꯤ ꯂꯦꯡꯕ ꯑꯣꯠꯄ ꯀꯔꯤꯒꯨꯝꯕ ꯑꯃꯐꯥꯎ ꯉꯝꯕ ꯅꯠꯇꯦ ꯊꯋꯥꯏꯗꯨꯅꯦꯕ ꯀꯕꯔꯗꯨꯗ ꯆꯪꯉꯒ ꯑꯜꯂꯥꯍꯅ ꯁꯋꯥꯜ ꯑꯃꯁꯨꯡ ꯖꯋꯥꯕ ꯍꯪꯒꯗꯧꯕ ꯑꯁꯤ ꯑꯩꯅ ꯑꯩꯒꯤ ꯂꯩꯈꯤꯗꯕ ꯃꯌꯦꯠ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯅꯥꯎ ꯏꯆꯥ ꯖꯣꯕꯤ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯨꯗ ꯂꯩꯈꯤꯗꯕ ꯑꯗꯨꯗ ꯊꯥꯔꯤꯕ ꯑꯩꯒꯤ ꯍꯤꯁꯥꯜ ꯁꯋꯥꯕ ꯑꯁꯤ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯒ ꯐꯔꯤꯁꯇꯥꯅ ꯅꯪꯒꯤ ꯅꯆꯤꯟ ꯏꯅꯥꯎ ꯑꯃꯁꯨꯡ ꯅꯌꯥꯝꯕ ꯅꯄꯥ ꯅꯆꯤꯟ ꯏꯅꯥꯎ ꯑꯗꯨꯅ ꯅꯪꯒꯤꯗꯃꯛꯇ ꯊꯥꯔꯛꯄꯅꯤꯀꯣ ꯍꯥꯏꯅ ꯈꯜꯂꯒ ꯃꯍꯥꯛꯉꯣꯟꯗ ꯇꯣꯐꯥ ꯑꯣꯏꯅ ꯄꯤꯕꯤꯒꯦꯅ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯅ ꯁꯣꯜꯂꯤꯕ ꯑꯃꯜ ꯂꯦꯕꯥꯠ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯊꯋꯥꯏ ꯑꯗꯨꯗ ꯑꯜꯂꯥꯍꯅ ꯌꯧꯍꯜꯂꯤ ꯑꯗꯨꯒ ꯈꯪꯍꯜꯂꯤ ꯍꯥꯏꯕꯤꯔꯤꯑꯕ ꯑꯗꯨꯅ ꯕꯍꯔꯥꯟ ꯑꯩꯈꯣꯏꯅ ꯉꯁꯤ ꯗꯨꯅꯤꯌꯥ ꯃꯇꯦꯛꯁꯤꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯂꯦꯡꯕ ꯑꯣꯠꯄ ꯈꯨꯗꯤꯡꯃꯛ ꯉꯝꯃꯤꯕ ꯑꯁꯤ ꯊꯋꯥꯏ ꯑꯁꯤ ꯌꯥꯎꯕꯒꯤꯅꯤ ꯊꯋꯥꯏ ꯑꯁꯤ ꯑꯜꯂꯥꯍꯅ ꯍꯦꯛ ꯂꯧꯊꯣꯛꯈꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯑꯗꯨꯃꯛ ꯇꯥꯔꯒ ꯂꯩ ꯌꯦꯡꯕ ꯎꯕ ꯌꯦꯡꯕ ꯑꯣꯠꯄ ꯑꯃ ꯐꯥꯎꯕ ꯉꯝꯗꯦ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯅꯤ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯕꯤꯔꯤ ꯍꯌꯦꯡ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯇ ꯑꯜꯂꯥꯍꯅ ꯑꯍꯥꯟꯕ ꯁꯨꯔ ꯈꯣꯡꯉꯛꯑꯕꯒꯤ ꯃꯇꯨꯡ ꯑꯃꯁꯨꯡ ꯑꯅꯤꯁꯨꯕ ꯁꯨꯔ ꯈꯣꯡꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯍꯛꯆꯥꯡ ꯕꯣꯗꯤ ꯀꯕꯔꯗ ꯐꯨꯝꯈꯤꯕ ꯁꯔꯨ ꯁꯌꯥꯡꯅ ꯆꯥꯊꯣꯛꯈ ꯂꯣꯏꯈꯤꯕꯅꯤ ꯑꯗꯨꯒꯤ ꯂꯣꯏꯈꯤꯕ ꯄꯥꯔꯠꯁꯤꯡ ꯑꯗꯨ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯑꯃꯨꯛꯀ ꯍꯜꯂꯒ ꯅꯧꯅ ꯁꯦꯝꯒꯅꯤ ꯑꯜꯂꯥꯍꯗꯤ ꯀꯨꯜꯅꯤ ꯑꯣꯏꯌꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯦꯛꯇ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯃꯄꯨ ꯑꯃꯅꯤ ꯁꯦꯝꯕꯒꯤ ꯁꯥꯕꯒꯤ ꯑꯜꯂꯥꯍꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯃꯊꯧ ꯇꯥꯗꯦꯕ ꯂꯦꯀꯤꯟ ꯑꯜꯂꯥꯍꯅ ꯑꯣꯏꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯋꯥꯏꯗꯨ ꯍꯜꯂꯒ ꯖꯦꯆꯦꯒ ꯑꯩ ꯁꯤꯕ ꯃꯇꯝꯗ ꯐꯨꯝꯈꯤꯕ ꯁꯛꯇꯝ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯊꯋꯥꯏꯗꯨ ꯃꯍꯥꯛꯉꯣꯟꯗ ꯍꯥꯞꯆꯤꯟꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯀꯕꯔ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯀꯅꯤ ꯑꯗꯨꯒ ꯃꯩꯗꯥꯟ ꯃꯦꯁꯔꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯀꯔꯤ ꯑꯣꯏꯗꯣꯔꯤꯕꯅꯣ ꯑꯩꯒꯤ ꯅꯞꯁꯤ ꯍꯥꯏꯅ ꯂꯣꯏꯅꯃꯛ ꯆꯦꯜꯂꯛꯀꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯕꯤꯔꯤꯑꯕ ꯑꯃꯔꯥꯟ ꯊꯋꯥꯏ ꯍꯥꯏꯕ ꯑꯁꯤ ꯁꯥꯏꯟꯁꯗꯥꯟ ꯑꯃꯁꯨꯡ ꯑꯐꯥꯎꯕ ꯔꯤꯁꯔꯁ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯊꯋꯥꯏ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯃꯍꯥꯛꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯆꯥꯎꯕꯅꯣ ꯑꯃꯁꯨꯡ ꯀꯔꯝꯕꯅꯣ ꯍꯥꯏꯕꯁꯤ ꯊꯤꯖꯤꯜꯂꯤ ꯂꯦꯀꯤꯟ ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯒꯤ ꯑꯈꯪꯕ ꯅꯣꯂꯦꯖꯁꯤꯡ ꯑꯗꯨꯒꯤꯗꯤ ꯍꯥꯏ ꯂꯦꯀꯤꯟ ꯑꯁꯦꯡꯕꯗꯤ ꯑꯜꯂꯥꯍꯅ ꯃꯁꯤ ꯐꯨꯝꯖꯤꯜꯂꯒ ꯊꯝꯈ꯭ꯔꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯀꯜ ꯑꯃꯁꯨꯡ ꯂꯧꯁꯤꯡ ꯑꯁꯤꯅ ꯈꯪꯕ ꯃꯇꯝꯗ ꯂꯥꯝꯕ ꯐꯪꯉꯣꯏꯗꯕ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯕꯨ ꯑꯜꯂꯥꯍꯅ ꯉꯁꯤ ꯐꯥꯎꯕ ꯂꯣꯠꯁꯤꯜꯂꯒ ꯊꯝꯃꯤꯕꯅꯤ ꯑꯗꯨꯅ ꯊꯋꯥꯏ ꯍꯥꯏꯕ ꯑꯁꯤ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯅꯥꯛꯇ ꯍꯥꯏꯔꯤ ꯑꯜꯂꯥꯍꯅ ꯑꯣꯏꯔꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯦꯛꯇ ꯑꯣꯏꯕ ꯑꯃꯁꯨꯡ ꯑꯜꯂꯥꯍꯅ ꯑꯣꯏꯔꯅꯨ ꯍꯥꯏꯅ ꯂꯧꯊꯣꯛꯑꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯍꯦꯛꯇ ꯂꯧꯊꯣꯛꯄ ꯉꯝꯕ ꯑꯗꯨꯒꯨꯝꯂꯕ ꯊꯋꯥꯏ ꯑꯃꯅꯤ ꯏꯟꯁꯥꯟ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯗꯨꯅꯤꯌꯥꯗ ꯆꯥꯔꯤꯕ ꯊꯛꯏꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯊꯋꯥꯏꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯄ ꯅꯠꯇꯦ ꯍꯛꯆꯥꯡꯒꯤ ꯕꯣꯗꯤꯒꯤ ꯃꯄꯥꯡꯒꯜ ꯀꯜꯍꯟꯕꯅꯤ ꯊꯋꯥꯏ ꯑꯁꯤ ꯃꯄꯥꯡꯒꯜ ꯑꯣꯏꯔꯤꯉꯩꯗꯃꯛꯇ ꯑꯜꯂꯥꯍ ꯇꯥꯂꯥꯒꯤ ꯑꯃꯜ ꯑꯦꯕꯥꯗꯠ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯑꯜꯂꯥꯍꯒꯤ ꯑꯃꯜ ꯑꯦꯕꯥꯗꯠ ꯖꯤꯠꯇꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯃꯇꯤꯛ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯃꯄꯥꯡꯒꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯒꯅꯤ ꯊꯋꯥꯏ ꯑꯁꯤꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯇꯥꯔꯒꯗꯤ ꯀꯕꯔꯒꯤ ꯁꯋꯥꯜ ꯖꯋꯥꯕꯇꯒꯤ ꯈꯨꯝꯕ ꯉꯝꯃꯨꯒꯅꯤ ꯑꯃꯁꯨꯡ ꯃꯩꯗꯥꯅꯤ ꯃꯦꯁꯔꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯋꯥꯜ ꯑꯃꯁꯨꯡ ꯖꯋꯥꯕ ꯈꯨꯗꯤꯡꯃꯛ ꯍꯪꯉꯨꯕ ꯃꯇꯝꯗ ꯈꯨꯝꯕ ꯉꯝꯒꯅꯤ ꯈꯨꯝꯒꯗꯧꯕ ꯑꯁꯤ ꯍꯛꯆꯥꯡꯒꯤ ꯕꯣꯗꯤ ꯑꯁꯤꯅ ꯅꯠꯇꯦ ꯕꯣꯗꯤ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯊꯋꯥꯏꯗꯨ ꯌꯥꯎꯔꯒ ꯊꯋꯥꯏꯗꯨꯅꯅꯦꯕ ꯈꯨꯝꯒꯗꯧꯕ ꯑꯁꯤ ꯊꯋꯥꯏ ꯑꯁꯤꯒꯤ ꯃꯄꯥꯡꯒꯜ ꯑꯃꯁꯨꯡ ꯕꯣꯗꯤ ꯑꯗꯨ ꯀꯟꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯀꯔꯤ ꯗꯔꯀꯥꯔ ꯑꯣꯏ ꯑꯃꯜ ꯑꯃꯁꯨꯡ ꯑꯦꯕꯥꯗꯠ ꯗꯨꯅꯤꯌꯥꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯜꯂꯥꯍꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯏꯟꯕ ꯃꯊꯧ ꯇꯥꯏ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯊꯋꯥꯏ ꯃꯄꯥꯡꯒꯜ ꯀꯟꯒꯅꯤ ꯑꯗꯨꯒ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯍꯟꯕ ꯃꯇꯝꯗ ꯑꯜꯂꯥꯍꯗ ꯑꯩꯈꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯨꯕ ꯑꯃꯁꯨꯡ ꯖꯟꯅꯠ ꯐꯪꯕ ꯉꯝꯒꯅꯦꯕ ꯑꯗꯨꯅ ꯏꯟꯁꯥꯟ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯏꯁꯂꯥꯃꯤꯛ ꯚꯥꯏꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ
दुनिया मती ऐसे लेंगे मतमदा अल्लाह ना मतम खरा के दमकते कोई थवाई से आपने थवाई दु लौथोक के मतमदा थवाई दु लौथोक पा अदुबनी आईगी थकता मौ लाकपा दुनिया दगी अरोइब नुमित हाइरिबा आसी लेकिन अकोय न कोई नोंग नत्रग नोंगमदी आईगी हक्सांग दगी थवाई से लौथोखरदबनी मतम मदुरा आई करीसु लेंगबो ओटप ngमरोय ममलब कवर अदुगी मनुंग अदुदा कनासु लेतबा नुमिदांगदा तुम्बा यादबा नुमिदांग चत मतमदा कीबा अकोयना पिकलब कवर अदुगी मनुंग अदुदा कनासु लेतबा कनासु उदबा मफम मदुदा अखोय लोइना फुम्मगा थममदबनी अदुना आईगी भाई इस्लामिक भाई नुंगसिरबा चे चल इचिल नाव पुनमक्सिंगना वखल तौबियु अल्लाह के हुकुम इनबियु नंग नंगसी दुनिया दे थेकटलिब नंग अमसुंग अल्लाह के हुकुम इल्लोय हाइना दुनिया के थबुक ते बिजी ओहलगा अल्लाह के हुकुम तुवैनरिबा दो नोंगमदि सोइदन नंगी थवाई अदो नंगी हक्सांग दगी मवत अदुना लौथोकलगनी मतम मदुरा नहा करीसु उपाय लेररोय लेहौरगनी पोलम खुदिमक नंगना तालिबा मानदौलो सना लुपा खुदिमक लोइनमक लेहौरगनी सुमना खक्तंग लेमहौगदबदि नंगना दुनिया दा तौरंबा अमल एबाद तो मधु खक्तनी अल्लाह के मनाक्ता पूरग चक्कदबा अल्लाह के नमाज मतम मंगा हुकुम मसी कोई इल्लगा सोनमिनसी अदुगी सासाता अईगी मनुंगदि यावरबा हक्सांग गी थवाई गी बोडी असे मसे अकोय मपांगन यामना कलहन्निंगाई वकल तौसी इंशाअल्लाह अइना हाइजरिबा असिदा सोइखिबा लानखिबा यावरगसु अल्लाहना अहानमक्ता माफ तौबिबोइसनु अमसुंग तारिबा खुदिंगमक्सिंग हसिना थवाई हाइबसिगी मतांगदा यामना सांगना हाइरुबगी मथौ तादे मरमदि खुदा तालानासु मसिगी मतांगदा मक्फी ओइना थंबी मरमदि अखोयनसु खर खंगजबा अमसुंग अदुगी नॉलेज अदु मयामदा शेयर तौबनी इस्लामिक के असुगुमलबा स्टोरी अमसुंग बयान तानिंगैदमक्ता मयामना ताबिरबा खुदिंगमक्ना बयान असे पाम्बिबा तारगदि चैनल असे सब्सक्राइब तौबिरगा थंबियो अदुगा वफम असे बयान असे अतोपसिंगदसु शेयर तौरगा ताहल्लगा खंगनसि अल्लाहना मदुगिदमक्ता सवाब सोयदना पिनबिगनि इंशाअल्लाह।